Punma Mahutara no Cherry. Audi Satari Fifa World Cup missing any Kuntaruki, Sanakebagi, Samlapa Pautam, News Live Kick, my Kaitagi, and the Pautam Jerry. England Amazon Ghana Pajan Amata Sanabangam than Rose Sacre. Croatia Panama, Amazon, Aduga, Colombiana, should the Art Congo Bupans Amazon, the Mighty Picre. England Amazon Ghana Sanakiba Mesta, Nasi Ayupung Ama Makaita Badigi, Hauraga, Boston the Labor Jeanette Stadium, the group states a signi Putaru Suba Mes Oina. England Amazon Ghana Martana Batonaki. England Mari Ani Ahum Ama, Formeta Aduga Ganana, Manga Mari Ama, Formeta Sanaba Hokiba Mes Adugi Oina. England gi Sanori Sing a bon hena Pidon Sanaba Hoki. Mes as the England na bon Pibi Sangsada, Hundani Pan Oki Matama Ganana bon Pibi Sangsada Kunik Toika Tama Oiki. Mes as the England na bon hena Pidon Sanabangam Kibana, Madam Orega Pazaba should drama pan Kawangam Ki. Adu Traget should the Marikatama Oiki. Ganagi Oina should any Pangavi Manu the Traget should Amaka Oiki, Nakan Anina Akan Mamong the Panzan Sanaba Namnaba Makoi Makoigi, Haishim Missing Mapung Pana Utun Aduna Sanor, Sanarabasu Han Mahap Loy Power the Panzan Amata Sanabangam the Lake. Anis Wahab Sanakiba Adusu in Nangi Sanorish in the Bon and Paiduna, Naxana Sanabangam Ki, in Nana counter attacking machine, Hena Sataduna Sanabangam Namsu Ganagi Haishing about defender sing Amati, Gon Kivana Englangi attacking Adu Ariam the Tahan Ki. Deba Anina akan memong dan namba tonokiba adugi apiba aroi matam power tim Anina. Panjan amata sanabangam na drosaki mes asida bon hena paido sanaki England na corner kick mapan pangki adu ganana corner kick kawi khudong saba ani khatamak pangki England amasung Ghana gi sanoising amamamda referee na yellow card book tauki. Croatia amasung Panama anina sanakiba mes ngasi ayupung mari makai tabadi haurga group N gi mes oina Toronto Laiba, Toronto Stadium da Panama Amazon Croatia ki marakta mes sanaba hoki. Panama na ahum mari ahum prometa aduga Croatia na mari ani ahum ama prometa sanakiba hokiba iputaret suba group stage ki mes adugi oina Croatia gi sanoising na bon kara hena paiduna sanaki. Mes asida Croatia na bon paibi sangsada yakini pan oikiba matamda Panama na bon paibi sangsada ni punitoi oiki. Tim ani ki marakta sanakiba mes adugi oina Croatia gi sanoising na bon hena paiduna sanabangam na basu Panama gi team na panjan sanba yaba counter attack sing masing hena sataduna sanabangam ki nakan ani nakan momong da naba tono kiba adugi oina ahan ba hap loiba pawa da panjan mada sanabangam dran ki ani suba hap sanakiba adu Croatia na makoi gi han sanaram ba format gi anoba format ta hongdok na sanaba horki ba loina na mes adu mai pak robagi da counter attack sing satadura sanaba horki mes adu gi mari suba minute Croatia gi en Budimir na mes adu gi ahan ba panjan sanbangam ki mahaki panjan aduna Croatia na panjan Amazon da mangchin tharga leki makata na sanaki mes adugi apiba aroi minute phawada Panama gi makaidigi equalizer oigadorio panjan adu sanbangam khidabana Croatia na mes adu panjan Amazon da mai pakki group N gi oina England Ghana amasung Croatia amasung Panama na point te banda matang sina mari ahum amadi soino panglaga matang sina ahanba ani suba ahum suba amadi mari suba pham da leiri ngasi ayupung tay makai tabadi haurga Jokapanda daiba Gudanatser Stadium da Colombia amasung DR Congo gi marakta mes sanaba hoki Colombia na mari ani ahum ama formeta aduga DR Congo na mga ahum ani formeta sanab kiba mes adugi oina Colombia gi sanoisin na bon hena paido na sanaba ngam mes asida Colombia na bon paibi sangsada humputaru oikiba matamda DR Congo na bon paibi sangsada kutha mari oiki tim ani gi marakta ngasi sanakiba mes adugi oina bon hena paido na sanaba ngam liba Colombia gi makai di panjan sanba yaba counter attack sing masing hena satabak ngam kibaga loina na mes asida Colombia na sud kun pangkibagi manung da target sud mapan yauki mes asida Colombia na bon hena paidon sanaba ngam na basu ahan wahap loy pawda nakan ani mangna panjan amada sanaba ngam laiki anis wahap sanakiba adugi oina su Colombia gi sanoi sina makata na adumak bon hena paidon sanaba ngam kibaga loina na panjan sanba yaba counter attack sing masing hena satadur sanaraki leba ani na kan momong da namba tawno kiba mes adugi humdaga taruk suba minita Colombia gi Dylan Monos na ahan ba panjan sanbangam ki baga na Colombia na DR Congo gi mangjin tharaga leibangam ki makata na sanik ba mes adu gi apiba aroi matam pawda DR Congo gi makai digi equalizer oigadra panjan adu sanbangam ki dabna maram orega mes adu Colombia na mai paki mes asida Colombia gi sanaroi ani aduga DR Congo gi sanaroi ama punna sanaroi ahum referee yellow card sing book tauki Group K gi oina Colombia na mes ani sanabada animak mai pak laga point te banda punna point taruk phanglaga kadi makok thong na daibak ngamli group asi oina Portugal na point mari phanglaga ani suba aduga DR Congo na point ama phanglaga ahum suba pham da leiri
अहान हाफ फावद युंबू कनाडा अमसुंग स्विट्जरलैंड पांजन सनखिद्रे बोस्लियाना काटरदगी अहान हाफ फावद पांजन अनि अमदा मांगजिन थाकी ngasi no yai matung pung baro makai tabadi hawra group B gi match oina yumbu Canada amasung Switzerland aduga harib group asimaki oina sitanda laiba Newman Finda Qatar amasung Sonia and Herzegovina gi marakta match sanaba hoki Vancouver da laiba BC Place stand da yumbu Canada amadi Switzerland gi marakta match sanaba hoki tim ani gi marakta sanake match adugi oina Switzerland gi sanori singna bon khara hena paida sanaba hoki match asida Switzerland na bon paibi sangsada umdain thoi oikiba matam da yumbu Canada na bon paibi sangsada Kulipan kaktamak oike Switzerland na mari ama ani ohum format adu Canada na mari ani format sanaki ba match adu oina Switzerland na bon hena pado sanaba ngamlab su gon sanba yaba counter attack sing sathaduna sanabi sanglem ki naiba ani gi makta sanaki match adu gi ahan ba half loyo pawada bon hena pair duna sanaba ngamleba Switzerland na phajaba shoot ohum gi phangki bi manungda target shoot ani yauki adu Canada gi oina shoot ani phangki ba adu target shoot oiki half loyo fawada leba ani mangna pajan amata sanaba ngamdan laike amarom da sitanda leba Newman Finda Qatar amasung Bosnia and Herzegovina marakta group B gi sanaki match adui oina Bosnia and Herzegovina bon khare hena pajan naksana sanaba ngamki Bosnia na mari ani format aduga Qatar na mari ama ani ahum format sanaba hokiba match adugi oina Bosnia na bon paibi sangsada huma thoi oikiba matamda Qatar na bon paibi sang sada kunthra mapan khak oiki match asida Bosnia ana bon hena paiduna sanaba ngambagi khudong sabal lorga kumapan suba minute ahan panjan sanba ngangke panjan adu tim adugi sanaro ke anvek gopina sankibani makata na saniki ba match adu da bon hena paiduna sanaba ngamliba Bosnia agi makadi kutha mari suba minute panjan ama Qatar gi on gon sanba ngangke Qatar gi makadi gi panjan sing adu tokma ngamna ba kan mong da sanarki ahan ba hap thaga da minute ahum khatama ngar matam da Qatar gi an haidosna panjan ama san bangam kibadagi half loyo pawada Bosnia ana panjan ani amada mangjan tharga leike ngasi oina Fifa World Cup ni singani kontaruki sanaki gi somlakpa pawdam matang astar sinjari amuk makha tarpada Manipur gi sanabi paw pijari takwa trophy KKK United mai fakre semi final gi damal line up loikre tentha khongban welfare association takwa na sinduna tentha da leiba multiplex ground da sathariba tawa purban festival ni singani kontaruki ngasi sanaki ba aruba quarter final match da kurai khabai so komidok KKK United mai fak tuna semi final sangbaga ngangkiba lore na tournament asigi semi final gi damak line up tawbat loikre ngasi nungten pu manga makai tabadi horga KKK United amasung Lilong United FC gi marakta aroiba quarter final match sanaki tim ani gi marakta ngasi sanaki quarter final match adu gi oina nakat ani makki sanaru singa sangchata bon 5 gi sang manana sanaba ngangkiba dagi amana ama bu laksana kanton tawduna sanana ba hona kyusing mai pak bang ngamna kide maduna maram orga ahan ba hap loyo phawda tim ani mangna pajan amata sanaba ngamjan laike ani suba hap sanaki ba adugi kutha taruk suba minita KKK United ki makai digi match adugi ahan ba pansan sanba ngamki madugi matung ni pumatu suba minita Lilong United FC gi abja na pajan adu hantok tu na pajan amamamda manana laike makata na sanaki ba match adugi api ba aroi matam phawda tim ani maki makai digi makata ba panjan sing sanba ngangki dabadagi referee na penalty kauna ba khanki penalty kauna kiba aduda KKK United ki makai di panjan manga sanba ngangki aduga Lilong United FC gi oina panjan ohum digi hena sanba ngangki dabadagi match adu KKK United na panjan taruk mari da mai paktuna semi final sangba ngangki tha asigi kumanga gi nungten pung mari tabada wangoi FC amasung Mukhai FC gi marakta ahanba semi final match sanargani anoba imagi mangana ulo FC thoiraga umpumangarak suba CC mit ki champion oikhre on Manipur Football Association anfana sinduna ifan gi mapan kangje bukta satharak liba umpumangarak suba sar Susan Singh KCS ICBE Football Tournament ising ani ko mga amasung kuntur ki ngasi loisen ki bagaloina loisen man numita sanaki ba final match ta anoba imagi mangan em na khabam nam khaina ulo FC bu penalty shoot automatic ba piram naga champion oibangam khre Babina Group na sponsor targa team gumapan na kaulup nipan da sathar kiba football tournament losin bagi thorum adu da Manipur Chief Minister Oikhre San Khitrikau AC gi MLA Sheikh Nur Hassan Nambon gi AC MLA TS Basant Kumar Padarsari Awards oiriba hanagi Union Minister of State for Sports TS Sawa Youth Affairs and Sports ki Secretary Naurem Pravin Babina Hand Care and Hospitality Private Limited ki Managing Director Dr. TS W Amadi Anfagi Acting President DP Corona maroi ba mitunang sing oina saruk yaki
ngasi losenba numitkin final match da M amasung ulau FC gi marakta akan mamongda namba tonaki tim ani gi marakta namba tonaki ba adugi kuthra ohomdoi suba minita M gi forward sapam toperna ahan ba panjin chatba ngamkhibaga loinana ahan ba hap loiba fawada panjin ama soino da mangjin tharga leki ani suba hap sanaki ba adugi marfu taret suba minita ulau FC gi paina penalty kauna bi khudong chaba ama phangki khudong chaba adu tim adugi sanaroi David Inde mana panjin ama chanduna match loi fawada tim ani na panjin ama mamda dainaki tungda tim ani gi marakta penalty kauna ki maduda M na no ulau FC bu panjin marida maiti ba piduna champion oiba ngamki winner oikhre M gi team da nupa lakh manga amadi trophy aduga runners up takraba ulau FC da nupa lakh ani amadi trophy piduna puning thawatki amadi individual title phangraba sing sengi mana amadi trophy piduna puning thawatki Ramnarayan Chess Tournament Manipur State Chess Association Sindon Haying Ayukuma Pantabdi Horga Wankai High School Laiba Nipalak Suba Kurai Ram Narayan Sastri Memorial State Open Chess Tournament Nising Ani Kontrol Pangtulagani Tournament Amasid Ada Sagomon Esigi attending candidate Hari Krishna Masata Mona Athoiba Mitulen Manipur State Chess Association ki President Aribam Mohindro na Thormapu Wina Saruk Yagani Matang asida ngasigi Wina FIBA World Cup Insingani Kontrol Amadi Manipur ki Sanabgi Pawdam Losenjari MM News Live Channel bumiyeng tabiri ba khwai puna mapu amuka hanna kurum jari